Manipur State के SIR सही असिदा पांगथोक्तुना NRC तौरकपदा अपनबा लेतनबा Federation of Haumina लेंगाक्ता तक्सिनख्रे Center Masung Kuki Jo Marga Taunariba Peace Deal Final Stage Yoksilaklay FNTA gi Mawongda Pirabayana Lady Litanda Tokliba Kangluk Maselgi Unkhanaba asina maram oiraga Ukhrul District Pumbada ngasi ayuktagi hauna internet servicing numit mangani ban tawkhre Litangi irang asiga mari lenaba fake news footage video footage sing makhatana social media da thagat pasingi mathakta police na legal action lauragani hairi amadi lengang ahen security forcing deploy tawduna irang laksin na bahot na rabasu litan da kangluk anigi irang hengalakle yummai thabale 3 Kramjari ISCOM News ki Manipuri pau miyeng tabiri pupumna makutaram noksari hauzuk mapong iba pau sing pizari National Register of Citizenship NRC sanarakpa matamda achoba mating ama oinaba Manipur lengak yauna political parties sing amadi Manipur miyamna Special Intensive Revision SIR asi anganba matam haibadi lising ani kuntaruk sahi asimaktada pangthoknanaba India gi president ta taksin ba mathau tai haina Federation of Haumi gi president sapamcha jadumani na phongdokhrei wafam asingasi diulalin kavole kaida laiba lup asiga office ta pangthokiba pawgi mifam amada mahakna phongdokibane mahakna makataraduna India ke mikhalda asengba citizens khaktamak vote thada hanaba thaurang oina Special Intensive Revision SIR gi thabak asi Union Territory ahum amade state mapanda thabak haukhre masida Uttar Pradesh ki oina crore sani marfu mapan Gujarat ke lakh humbudra humdoi dasmik taret Kerala ge lakh kunmari dasmik nipal Bihar ki lakh nifu taret Rajasthan ki lakh nifu matoi dasmik nipan manga Madhya Pradesh ke lakh nifu nithoi lising humbudra mari chama humfu Tamil Nadu ki lakh marfudra taret West Bengal ki lakh yankai nipan Puducherry ki lakh ama Chhattisgarh ki lakh kuntaret dasmik ahumari Andaman Nicobar ki lising humfu mari Goa ki lakh ama supna nifu nithoi amadi Lakshadweep ki lising ama chamri kunmapan rom voter list tagi kakhi loinana apunbagi oina crore taruk dasmik manga taret asi hojik phawbagi oina voter list tagi lokthokhiba laikhrei hariba SIR pangthokliba asi ahanbagi oina lising ani manga da west tawbani maru oina Manipur asi international boundary da laiba state oibana maram oiraga yumthang nariba country singdagi foreigner kaya ama lamdam asida sangsilaktuna India ki citizen oinaba Aadhaar card kaya saraga pairambagi phagat khiba kaya sulaikhrei masigi mathakta foreigner kaya amana mari leinaba documents sing amata yaudana changlakpadagi fakhiba su kaya lairibani masigma foreigners sing asina voter list ta chansiduna vote lepa phawba yaurambagi jingnaba lairakle loinana Manipur gi mafam kaya da maram chadana anoba khul sing masing hengatpagi wathok sing su lakhrabani Maramasina India lengakna lebak asigi asengba citizen khandoktuna mihut khannabagi pandamda paikhatliba SIR asi Manipur su athuba matamda paikhatpham thokpani amadi hiram asigi matangda Federation of Haumina sahi asigi January tang kuntareta India gi president Draupadi Murmu gi mafamda memorandum ama pisinduna taksin kibusu laikhre loinana hojik India gi oina paikhatliba SIR asina Manipur su National Register of Citizenship NRC chatnarakpa matamda achoba mating ama soidana pigani haibasi su thajaba thamli Manipur lengak yauna political parties sing amadi Manipur miyamna SIR asi angamna matam haibadi zahi asimaktada pangthoknanaba India gi president da taksin ba haibasi yamna mamathau tai haina su mahakna phongdokhi Manipur da machine thangdan hengalaiba Bangladesh gi laiba Mali gi laiba aduga tongan bai state gi sanghalaiba mayam se
line pump system Sanaragasu check Obungam sing Mupungana Tawdri Sakusu Manabagi Kudum Chaba Lorakanda Marakta Tinjalakanda Sakusu Manava Singsinamo Makushing Kola Tamakanda my Nuanzing Pisalakanda Damzi Mu Untuna Honori Adubo Kwagi amna Moina Pani amna Honagasu Madu Maipa Wishing Aina Mapande Hijalakanda Yumzalaga Tamiba Manipur to guide away the Honoriba Manipur that Tungi future that Yenomi Mumutan of Honoriba Kamusinga in a Tamiba Poti Madu and Library Esasina Madu Kemtakana Roy Madu Makaran Tana Tawirno Madam in any Pasanava 2000 2020 13 14 voter list and Betarasu Makata Mamangi voter list Mag Mapapudo Kadai Rehori Karama Fandagira Pono Hybadu Tigal Pomatamda Sanjay BJP lengakna Manipurda Yumnam Khemsan Singna Luchingba Anoba Popular Government Ama Mai Pakna Same Kraba Madung Center Amadi Kukijo Mar Community Singa Taunakhiba Peace Deal Adu Loisilakpaki stage the lady Haina Indian Express na court Tauduna report Tauri Paugi Lekul Amage Matung Ina Kukijo Marga Government ka Taunariba Peace Deal Asi Indian Government na Eastern Nagaland People's Organization ENPO ga Mamang Sayolda Deal Sign Taunaduna Nagaland gi Achoba Tribe Furup Singna Kundariba District Taruktra Frontier Nagaland Territorial Authority FNTA Haina Autonomy Pikibagumna Piraba Yai Haina Fongdogli Central Government na Peace Deal Asigamari Lenana Pirakani Haina Thazanariba Ase Center na Manipurgi Anobalengak Asida Kuki Jo MLA Ahum Deputy Minister Namsakib Gain MLA LM Khaute Amasung MLA Ngor Sanglur Sanatiana Manipurgi Anoba Sarkar Sembada Support Taurabadi Peace Deal da Yauriba Kuki Jo Margi Demand Karapigani Haina Assurance Taukiba Dunani Haidi Aduga Center na Kuki Jo Mar Singi Demand Sing Ase Manipurgi Oina Mathang Sahi Lising Ani Kuntaret Tapangtoka Dauriba Assembly Election Ge Matungda Oirak Pasuyai Haidi Kuki Jo Margi Deal Sing Ase FNTA Ge Mawongda Ahenba Autonomy Financial Authority Amasung Administrative Power Sing Piba Natana Ahenba Demand Sing Pidabayana Lady Maramdi Manipur State Indian Constitution Ge Article 371C Asi Chatnaduna Sing District Sing the Autonomous District Council Sing Thamduna Lady Bani Aduga Center na Peace Deal Asigi Negotiation Tauba Matamda Constitution Ge Article 371C Asi amend Tauduna Legislative Tagi Administration da Amasung Financial Power Sing so Administration da Thamduna Marom Domgi Oiba Administrative Thamnanaba Honarakpa Yai Hairi Center na Siliba Anoba Kongthang Asina Kuki Jo Marna Taliba Separate Administration in the form of Union Territory Asisu Tension Hanbang Ngamlagani Amaramda Central Government Ke Oinadi Separate Administration in the form of Union Territory with a legislature Haiba Teman Asi Pibet Jumloi Haina Fong na Haikibelai Krabani Amaramdana Nakal Animakna Oitokadaba Agreement Sing Masak Kanglibani Adunamaram Oiraga Suspension of Operation Sugroup the Yauriba Koki Militant Singa Central Government Katok Sathaduna Laglibani Haidi Manipur ge oina issue asi lusilakiba asi matam adugi Manipur government na Indian Constitution ge Article 371C amasung 371A gi makhada Singi Autonomous District Council ADC Singda Lisingama Samapan Humudrani Thoidagi Hauna ADC Singda Ahenba Sakti Sinaduna Pahengadaba Department Sing Maru Oina Agriculture, Horticulture, Veterinary and Animal Husbandry, Fishery, Science and Technology, Commerce and Industry, Amade Social Welfare Singba Department Sing Asi Hauzik Pauba Recommendatory Ge Mawongda Tamlakli Ba Asi Sumaram Amani Hiramasigi Matangda Ministry of Home Affairs na Phongdorakpagi matung ina Manipur State ADC Sing Ningthina function tawhande sel ningthina allocate tawbidabadagi ADC kharage staff singe salary phawba pibangamdana lakhi hairi Ukhrul district litanda khanghaudana kanglupki irang
haukiba nomaijing nimit ki numidangdagi thorakpana maram oiraga litanda yungkai kaya mai thaba amadi miyoi kaya asok apan yaurakpa makhatana yungkai sing mai thaba militant singna nongmai kapagi thodok thokliba thodok sing asigi image sing video sing amade lanai amasung kanglup ki oba comment sing social media platform sing da leptana thagatnarakpa asina maram oiraga makhatana irang horakpa miyam amasung lanai gi lanthum makhatana mang takhalakpa yabagi oithokpa leiba maramna N Ashok Kumar Commissioner cum Secretary Home Government of Manipur na Ukhrul District ki oina internet service sing thingle haina official notification ama thokre notification asigi matung ina Ukhrul District ta internet data service sing maru oina broadband VPN BST sing suspension of telecommunication services rule 2024 ge rule 3 gi makhada ngasi ayukta ge Ukhrul District na koliba jurisdiction sing da athingma thamle haidi Commissioner cum Secretary Home Government of Manipur gi notification asi District Magistrate Ukhrul Assist Das IAS na litan thagdokamari lainana Ukhrul District Pumbada Internet Service Thingnaba Tharakiba official letter amagi matung inani hairi Ukhrul District ki litan da haukiba numit humni asida violence oiba kanglok anigi marakta thokliba violence ke thokdok singa mari lenana fake news images video footage amadi communal oiba message sing makhatana social media platform singda Thagalaklabadi Manipur Police na akan may legal action sing kudakta laukal agani hairi Manipur Police na ngasi ayukta thokpa bulletin amagi matung ina social media platform sing da aranba pau sandokpa toknga sandokpa amadi aranba pau da yumpham oiraga state asigi internal situation da akaiba pirabadi Madu yamna aranma khongthang amani haiba yai amadi prosecution gi offenders singni haina lawa yai haidi state government ki advisory ase litanda thokliba kanglop anigi irang asiga mari lainana security force sing amasung koki militant sing punna litan sarai khongda laiba tangkhul naga kunja singi yummai thabada yum kunlom hena ut on kre haina social media platform singda thagat pathingnarapata gini hairi iramasiga mari lainana social media da claim tawrakliba report sing ase aranbani mafam aduda irang hekta thokpagi pau phangbaga ahenba police team ga loinana fire brigade sing tangsin ki amadi mafam aduda army gi team amasu yoksilaki tungda mafam aduda leiramba naha singna security personnel sing mafam adudagi hankinaba hairakpaga loinana video sing lauduna yumpham yaudaba maral singa loinana security forces singna mafam adugi yum sing mai thare haina circulate tawrakibani hairi Authority singna asigumba yumpham yaudaba information sing makhatana social media platform da thagalakpa tarabadi legal action lokhatkani amadi miyamna social media platform asi yamna sensitive situation da hai singna sejinnabagi hainabi thamsi haina su phongdorakle Haukiba nomaijing mitki numidangdagi Ukhrul District litanda koki amasung tangkhul naga kunja anigi marakta haurakkiba irang aduna maram oiraga nupi yauna miyoi mari asok panangkiba amadi yum amadi government ki office yauna yum kunmari rom mai tharaba tungda ngasi numit humni chanbagi ayuk anganbada ahenba security force sing deploy tawduna lairiba mafam aduda yum mai thaba amadi khulai paiba militants singna singdondagi nongmai kapthorakpa leptri hairi litanda thokliba irang asibo laksinabo hanabada Ukhrul District Magistrate Assist Dasna official oina thokiba prohibitory order amada Bharatiya Nagarik Suraksha Sanhita BNSS 2023 ge subsection 1 of section 163 gi makhada litan town da koliba mafam singda kundariba kunja sing mayum dagi mapal thokpa thingki bagaloinena lambi asida law and order kairakpa yaba thabak thoram sing ngarang numidang pung 3 tagi athingba sing makhata ba order ama thoktriba fawba thamduna lairibani masigi mathakta district magistrate na Assam Rifles ke column mari Central Armed Police Forces ahenba personnel sing 8 Bihar Regiment ki column mari amadi 4 Mahar Regiment ki personnel sing mafam aduda deploy tawduna makhata ba irang sing thoktanaba security gi akanba jaksal thorang sing lokhatpa haukrabani
नौना लितान टाउनशिपता नागा अमसुंग कुकी खुंजासिंगी मरक्ता थोरकलिबा खना चैनबगी थौदोक असिबु मखाताना सांगथदनबा कम्युनिटी अनि असिगे कुकी स्टूडेंट्स ऑर्गेनाइजेशन अमदी काथो कतम नावलोंग सिंग असिना मफम अदुदा शांति लेहनबा अपील तौरकले हिरमसिगा मरी लेनना मणिपुर के डेप्यूटी चीफ मिनिस्टर लो सिदी खोना लितान पुलिस स्टेशन दा जेल लौदुना मिफम पांगथोखरै मिफम अदुदा सिविल पुलिस अमसुंग पॉलिटिकल ऑफिसर सिंग सरुक याखिबा मिफम अदुना तांखुल नागालोंग तांखुल सनावलोंग अमसुंग काथोगी प्रेसिडेंट सिंग असम राइफल्स की जीओसी उखरुल की एमएलए एसडीओ एसडीसी अमसुंग एडिशनल एसपी उखरुल यावना मफम अदुदा शांति हंजिलकनबा अमदी मखाताना इरांग थोक्तनबगी मतंगदा वाखनकी वाखनकीबा अदुदा डेप्यूटी सीएम लोसी दिखो थौदोक अदुदा सेनबा मियोइसिंग फादुना लोगी ओइबा अकनबा चैराक पिगनी हाइना ngarang लाउथोखिबनी उखरुल डिस्ट्रिक्ट के लितानदा कांगलोप अनिगे मरक्ता थोकलिबा इरांग असि हौखिबन नोंमाइजिंग निमितकी निमिदांगदा लितान सराइखोंग तांखुल नागा खुंजासिंग अमसुंग युमलोना बाकुकी खुल सिकिबुंगी खुंजासिंगी मरक्ता चावना उंखटनरकपा अमदी एएस चाइलिंग सही निफुनिथोय अपोको लेखिद्राबा एएस पौसिम सरकारफुंग विलेज कोबो तांखुल नागा खुंजा अमा कुकीसिंगना तमथिना फुरक्किबगे वाहौदगे हौरक्किबने हाइरी कुकी जो मार्ग सेंटर का साइन तौनरी पीस डील असिदा अंगक पोकनिंगाई लेते मरमदी मोदी गवर्नमेंट असिगी इंटेंशन दी आर्म कुकी ग्रुप सिंग कॉन्सिंदुना मणिपुर की मायोक्ता लेनबा पॉलिसी सेंबनी पीस डील असि मोदी गवर्नमेंट ना डिजाइन तौबा कूटनीति हाइबदे अरोनबा पॉलिटिकल स्ट्रेटेजी सेमदुना आइडिया ऑफ मणिपुर असि नाथै हन्नबा होटनबनी हाइना वर्ल्ड मीटई काउंसिल WMC की सेक्रेटरी जनरल याम्बेम अरुण मीटईना खुदयेक पिदुना थादोरकबा चेरोल अमना फोंदोरकले चेरोल असिना हाई अकनबा डेमोक्रेसी की लेबाक अमा ओइरिबा इंडियाना खंगदबदी मसागी अरिबा पुवारी लेजरिबा मणिपुर की मियाम की पुंसी अमसुंग फ्यूचर दा अनएथिकल अमसुंग चटनबा यारोइदबा थबक थौरमसिंग चथदुना लेरिबा असि खंजिनगदबनी पिक्चर बसु मणिपुर स्टेट असि मसागी ओइबा हिस्ट्री आइडेंटिटी अमसुंग पॉलिटिकल कॉन्शियसनेस मराताना लेरिबने हाइरी मरमसना मोदी गवर्नमेंट के लीडरशिप सिंगना डेमोक्रेटिक स्टेटक्राफ्ट की मतंग मनुंग हक्सना खंगवा मथौ ताई अमदी प्राइम मिनिस्टर नरेंद्र मोदी ना मणिपुर के असेंगबा नॉलेज सिंग लेरब्रा हाइना WMC ना वहंग तौरकले मणिपुर असि साउथ ईस्ट एशियन किंगडम दा मनिंग मखा तमना ब्रिटिश ऑक्युपेशन ना 19th सेंचुरी दा खुदुम चंद्रिंगेगी हिंगजरम्बा स्टेट अमनी अदुबो मणिपुर के ओइना कॉम्प्लेक्स सर्कमस्टेंसेस अमा इंडिया दा तिनसिनख्रबा मतुंगदा ओइदुना लाखि हाइरी प्राइम मिनिस्टर नरेंद्र मोदी ना नेशन असिगे पॉलिटिकल डेस्टिनी अमा सेमनना बखोटनबदा हिस्टोरिकल मेमोरी सिंग दरकार ओइ हाइबसी खंगबा ngamlabra haina su hangladuna karigidamak संघ परिवार ना अखंड भारत के वांगांग लिबनो हिंदुस्तान की मथक्ता मुगल रूल ना इन्वोक तौरिबनो असिगुम्बा अखन्नबा नेरेटिव सिंग असि अमुक्ता मणिपुर की इंटेग्रिटी नाथैरमलगा अप्लाई तौरिबा असि यमफम याफम थोक्ति हाइरी हौजिक मोदी गवर्नमेंट असिना मणिपुर की यंगलिबा मिडियंग असि डेमोक्रेटिक रेस्पॉन्सिबिलिटी सिंग मिराइदुना थमली हाइनसु ताकबनी हाइना WMC के चेरोल असिने मखाताना फोंदोरकले हौजिक लितान थोकलिबा कांगलोप अनिगे इरंग असे माइकई अनिमक्ता पोंगिंग तपथदुना मखाताना थोकहंदनबा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको की माइकईदगे पुंगिंग सिंगसिलकले अमुको की पब्लिसिटी सेक्रेटरी हाइस्नाम फॉरेन खुयेक पिदुना थादोरकबा जेरोल अमना हाई मतम कयागी ममांगदगे इरंग अमा थोकलकपा मतमदा अमुकोना लौफम थोकपा थौदांग सिंग लौदुना लाखिबनी असिगुम्बा थोहनिंगदबा थौदोक कया असिबो पासंदुना पुन्ना हिंमिननबा होटनदुनसु लाखी मरु ओइना ngasi makthokliba irang asida amukona thamliba wafam ase maikai animakna yarakani hainasu khali amadi tangai phadragadi maikai animakki luchingbi singi mafamda pukning phathabiduna ingna sikna leibina basu khangalakle loinana punna hingminabana punna thengnaminaba amadi punna chawkhatminase haiba wakhalol asina mangda thamduna ingthana leiminase hainasu zerol asina appeal tawrakle
Kwakaitel lamdong lekaida yum palakhibi seram ningol salam ongbi niloda mapuroi bagi ming salam tomba mamangtha January tang kontaret ki nimidang dagi mayum dagi thokhibe dagi thiba khangdana lerakhiba adu ngasi ayuk pung 12 rom tarakpa matamda singjamai police station gi manung janba nambul turen gi hairangoi thong mayada sina phangba ngamkhre hairi Nilodagi asiba haksang adu mafam aduda thabak suriba labor singna turel khongnungda sina tauduna leiramba thengnarakpadagi police ta pau piduna asiba haksang adu imung manunga loinana lokhalaba matung rems ki morgta post mortem gi damak thamkhre hairi hiram asiga mari lenana singjamai police station na case ama register tawkhre amaramda laikhidraba niroda January kuntaret ki ahing nongyaida Masamak na puksaba nimit tarani phawa sudriba masa hundok lamduna yamna ningamdaba amaga loinana mayumdagi thokhiba adu CCTV footage singdagi uba phanglabasu mahak asi kadaida leiribano haiba asi khangdana lakhibani Ukhrul district litana tangkhulnaga amasung kuki community anigi marakta khatna sainaba violence oiba thodok sing thoktona asok apanya honkiba yum kai kaya mai thaduna lanai amadi public ki properties sing manghan takhan kiba thodok adu National People's Party NPP Manipur State Unit amasung National People's Youth Front singna akan mamongda condemn tawrakle NPP ki President Loro Fozena khudyak piduna thadorakpa cherol amagi matung ina party asina community animakna mafam aduda santi masung nungsinana leminaduna amata oibagi wakhalor sing thamnaba hotnagadabani maramdi community ani ase matam kuinadagi mafam aduda ingna sikna khundamina furuk ngaktani karigumba nungainadaba leragasu wari sanaduna waroisin puraknaba hotnabana achuma khongthang oigani hairi serol sinahai tangkhul nagalongi luchingba singna Mangzil Taduna Warisin Ama Puraknaba Honabiu Amaramda Chief Minister Y. Kemsan Singna Luchingba Manipur Government Asina Irang Asibo Lucinaba Honariba Sing Asida Tagatli Amadi Army Law Enforcement Agencies Civil Societies Amasung Search Singnasu Mafam Aduda Santi Hanzilaknaba Soidana Honarakani Habigi Tazaba NPP Nathamli Haidi Nakalmaram the NPYF Kitserolda Mafam Aduda District Administration Amasung Law Enforcing Body Singna Normalcy Puraknaba Hotnagadabani Amadi Maralabising Paduna Logi Oiba Akanme Action Logadabani Hanasu Demantauri Manipur Police ki team amana sathakiba counter insurgency operation amada government official singi yamda grenade langsinduna attack tobada zenaba aina thinkraba lalholov kanglaipa communist party apunba ke CPA gi kader ahum phabangam khibaga loinana gari amasung nongmai sing phagat pangam khra haidi police ki paw matung ina hokhiba nongmai jing nimit ki nimidang da Singjamai Police Station gi manung chanba chajing mamang lekai da laiba Rural Engineering Department ta Executive Engineer oina thabak tawba Puyam Rajendro sahi yangkhai mahaki yumda hand grenade amalang sinduna pokhai hankhiba thodok adugi makha tabada police na investigation da KCP agi kadarni haiba Lastram Bulu Singh sahi 38 chana mayai lekai lamlai Puyamcha David Jahi Kunithoi Lalamong Takhelambam Laikai Amasung Ningthaujam Zalamba Singh Jahi Kunmapan Khurai Kongpal Sajor Laikai Hairiba Miyoi Singh Asi Thasigi Nipan Amasung Mapanda Imphal East Amasung Imphal West ke Tongan ba Mafam Singdagi Phagat Pangam Khibani Hairi Makhoidagi Police na Maruti Gypsy Registration number MN01AK 3615 Magazine Yauba .45 pistol ama round Tarataret mobile phone ahum Lupa Chani Kunyaba wallet ama Aadhaar card sing amasung incriminating items sing fagat pangam khre haidi Thasigi tangtara mathoi Farian Thagi kunmangani panba yimsakai sadagi hoduna numitar enit chupna ibudawna malem taibang panbada kumtha biraktuna taibang miyoibagi awa ana dasa langpam laina tina kaya Kokthok piragani haina lebak miyamda ibudawgi langon langdai puribi TS Parbatina lebak miyamda thamlakli ibudawna malemda kumtharaktuna malem taibang panbada lairiba mipum khudingmakki awa ana dasalangpham imung manungi lai tingi sel thum yauna
kokngamdraba laina tina kaya pumnamaksing ibudawgi langon langdai puribi kaksing khunau thingnam bokol lekai de leibi thingnam parvati gi yumda irat thawni thawram ama pangthuktuna malem taibang panba asida leiriba mipum khudingmakna lakpiduna numitare ni chumna pakthokadaba asida aigi imung manungi dasalang pham laina tina awa ana khudingmaksing koksanaba ibudawda thawnijaba amadi khangbiningbा amadi katchaningbा kaya singsu ibidawna pumnamakta khanghanbiningi khanghan amadi takpigani hainasu ibidawgi langon langdai puribi parvatina thamlakli Meetei gi laining la sol amasung miyamgi yaifanabagi damak matam sangna seba tawduna lakhiba Meetei marup ki advisor mangsatabam ibomsa Meetei sahi mafudra tha sigi taruk irai nimita lowang sangbam makhalakai de laiba masagi mayumda masagi anaba amana maram oiduna laikhidre mahakna laikhidabada Meetei furup Meetei laibak awaba phongdokpagi mifam ama ngasi laikhidrabagi mangani leihun numit asida mahaki mayumda pangthokkiba kaloina na laisu katuna ikai kumnaba utki amadi minute ani tumina leptuna laikhidrabagi mitamda ikai kumnaba utkhre ahlibongo asina laikhidabasi Meetei kunaigi mensinma ngamlaroidaba awatpa ama leihoragani hainasu mifam aduda singthanaki amadi imung manungi awabadasu saru yari hairi 33rd Rani Guiding Liu Death Anniversary Rengunlong Thoramga Mari Lainana Rengunlong Young Star Club na sinduna thasigi mapandagi taratar phawba sathagadaba 9th Open Knockout Football Tournament Rani Colony Part 1 Kasar Assam da hawdokpa thoramda Simadi GPC Rajiv Burman R Julia Rongmai AP Lakhinagar GP Abjarani Ward number 6 member Lakhinagar GP na Akhanaba mithungnen sing oina saruk yaki Rengunlong village ki chairman Matthew na taramna oki hawdokpagi thoram aduda minister Kaushik Raina chief guest oinaba haizakibada mahaki lebaki achinba thaugai leibana saruk yabangam khidre mahaki mahota Lakhinagar Delcos ki JPC Simadev thabirakibani Simadev na lup ki phirar singkhatlaba matungda Rengunlong women dance group na taramna okpagi jagoi su utki Tournament asida punna team tara nithoina saruk yari hawdokpa thauramga mari lainana Rengunlong Young Star Club Rani Guiding Liu Colony amadi tanpui form nupi love asina chingbana tongan ba demand ge memorandum ahum honorable minister Sri Kaushik Rai ge mafamda pisinki memorandum asida Rengunlong village ge lambi sembi ba amasung khul asida electricity main cable extension tawba amadi khulgi football ground amadi committee hall upgrade tawbiba Rani Colony Women Society gi office sanglen sabina balgina singba demand sing yawba memorandum ahum asi JPC Simadev ki khuthangda minister Sri Kaushik Rai da pisinki Lusilakpada maru iba pau amuk Manipur State ki SIR sahi asida pangthoktuna NRC tawrakpada apan malaitanaba Federation of Haumina Tengakta Taksin Kre Center amasung kuki jo marga tawnariba peace deal final stage yoksilaklei FNT egi mawangda piraba yana leiri Litanda thokli ba kanglup maselgi ungkhanaba asina maram oiraga Ukhrul district pumbadang asi ayuktagi hauna internet service sing nimit mangani van tawkhre Litan thokdokka mari lainaba fake news footage video footage sing makhatana social media da thagat pasingi mathakta police na legal action lawrgani hairi
amadi lengakna ahenba security forcing deploy tawduna irang laksinna bahonarbasu litan da kangum aligi irang hengalakle yummai thabasu leptri Hausi ko ISCOM News ki Manipuri pau matang asida loisinjari miyang tabiri pupumna makpa mukana korum jari